Maya Mukramjari, I Shamak Lengonabi Part Protection and Development Society ki Assistant Secretary Amoina, Amjaningo from the Hokiba, Sahi Anidagi, Katarakoina, and the Tana Sahi Home Shuba, Haribam Pharmacy, Lengonabi Part, Haina Kangariba, Adoga, Atopa, Yangonda, Narabil, Haina Kangabam Pomni, Haribam Pharmacy, Itiasa Sagona, Dunalaba, Nabat Hanaba Yadraba, Haribam Pom, a sea. Sahi ahum sujalakle angban haisoi tamba thoram pangthok saba haiba thoram asi Lengonabi Part Protection and Development Society amadi athoba singi liklam thibalup Manipur ani na kutsamna raga thoram asi pangthok sabani loina na tamjaning bo pham amana haiba pham asida sahi umon khudingi pangthok chariba thoram asi gi maka satarak poina lakliba September ki tang 19 nongmajing namit haiba pham asi maktada pegi langban haisoi tamjagadori Lengonabi Part Protection and Development Society amadi athoba singi liglam thibalup Manipur ani na kutsamna raga haiba thoram asida Manipur dagi hojik Honorable Speaker Mingoina Panjarabada Sri Setabrata Singh Mahak Masamaksu haiba thoram asida lengbirakani thoram asida ikoi miyam gi oiba mifam amase thamjari mifam asida Honorable Speaker na Chief Guest ki oina ngasi haiba thoram adu da saruk yagadori bani madam aduna ikoi Manipur amadi mapan Manipur da leiriba ireicha singna haiba langbain haisoi tam gadori ba thoram asida lengbirakna saruk yabiu haiduna committee gi magai digi nologna ningsingjari loinana ikoi na thoram asi ei kudingi pangthokpada ikoi lambi gi kudongchada ba khara mayok nai adubu mamang chehidagi hairogadi ndag yamna sapare lambi changak famsi anadi lambi si ikoi koilas thadaba nung thadaba maram na oiraga nong chubuda khara awa mayok nei adubu khara handakti nung thare gari panaya manung yauna changsilakwa mafam yoksali haiba yare aduga part ki akoi basida ising nong kana chubu maram na ising khara di chawi aduna ikoi NDRF tagi mi tara tongba yaba motor boat ahum kha ikoi sinjare soidana makoi su laklagani NDRF ki team sing lakna protection na chingba kogi administration gi sing mioi sing lakiduna ikoi protection ke api bigani na namyam na su cooperation pb haidana nolong ning singjari numida si ayuki pung mapan da mafam asida yobirakna aduga asengba pijol na yaragadi miyamna khoi nirami se na sabiraga mafam lingbirakna bagi damakaso haijari